कस्टमर जिंगना पोचे लेब लाकपदको पोचे तांगे हायेबा अदुने तांगदनबा लानजे खरा थुना लोइसलगा चिंगमी तमी इचिनाव जिंगे पुलप पुंजलगा अमुक्तंग अपुनबदो ओइहनिंगे डिपार्टमेंटल स्टोर दा चलगदी अखोइसे केसु बार्गेन तौबगी हैबिट चलेतेदा द मोइसि दम पटपा पुंबा पेरिशेबल आइटम ना अदम आइदे अदम हाइबदो दम पीबी हाइतारे मागी खुदोंग कमाई तो कम हाइबियोने खंदे कमाय हाइदोनो याम हावे सी न्यू टीवी के कोई पब्लिक मीटिंग टीम दा लेजर में फम सी बिष्णुपुर डिस्ट्रिक्ट के मंग सन लाइबा अखोगी उरक तेरा खोंगनी दुगा मसीदा कोई फम लिबा अखोगी टेम्पररी कोई मार्केट हाइतारे को कोविड मतदगी फम होकनी मसीगी टेम्पररी मार्केट सिदा फम्बी रिबा इमा आईबीएस सिंह को सिदा अखोगी मोहगी हमोगी वो पाउदम खरा मैम तामिनस नोंना ताबगा ngasi di poche yon yon di dai sa sa khulanga kaudabga yaurida kay puno mo agi kita yaw ide morok ne enjang napi mana masing kai jingje matam gi ai tare ong ayu ki mo yam yondri horen pung kya phambi dino wa horen nungdang gi pung taruk phogwa taruk pawa mo mati jung kai dino ai kong dagi kay dala yo wa oktor dalai doktor ta mo ti myam tum pura pada potai je bisem budagi muktik la etana jingi mi la patu dagi koi gi khawbungi kai thok la patu dagi aduga mulak padu nong na tabaga chathok chinje yamna wae ucho chole da thengnari je wa badi yam waida ado wai hai badi lamhang ni na ko nong nungchil akha arau matam da chu wai do nong nungchik ki matam da chu wai thufam japam do yumlak khulak na tamina aduga ba khudong cha da ba wa ba yam laida सरकार अखोना हाइनिंगे अखोगी जुसीसे मार्केट सेंटर मा ओंथोकपियो हाइनिंगे अखोगी पेंदबगी वादी पेंदबा मक्तबा इरांगदिना मरोल अमा अखोदी चिंग नकनरमनिना चिंगी हुजिकी लान मतमजिदा सिदा लैरिदा मुक काथरकदरा थोकदरा ना अदो लबुक लोमदा मुक चेली अमरोमदा मुक चेली या वाइदा तौदबि यादबा हिंगना होनबसिदा चाइसु थाकपगी युम पुनबगी हिंगनबा होनबसिदा मुआने कुइयाबा तौदबसु यादबा लान तौरेना युमदा लैथोरनी होरेंदि चाफुम मै मुतोरी आइदि इचा अहुमने kay to ino अमा अतोमबिदो लाइसु तमी जी ग्रेजुएशन लोइरे तो मतमजिगी थबकचे हुजिकची ngairiena leiri खंगदे पैसा लैतमिना दुसु चंगदो मानदे sara loy namna ro हुजिकि पैसा न लैरेदना अदुने अखोइगी सेमिलोन मतासिना थबक लैबगी पांगन थौना लैदो मानदे कस्टमर जिंगना पोचे लैब लाकपदको पोचे तांगे हायेबा तांगे जे अखोइसु लौबदा तांगकपनिना योनबदसु मागी ममनदो फंगनबा होनबगा आइगी सेंदोंग लैनबा होनबगा अदुदा दुम तांखलएबा अदैदि कस्टमर जिंगना जी पोचे तांगी दा हाये कोई करमाई तो गय कायदे लौरा योनदोइना खंगदरे अदुने तांगदनबा लानजे खरा थुना लोइसलगा चिंगमी तमी इचिनाव जिंगे पुलप पुंजलगा अमुक्तंग अपुनबदो ओइहनिंगे केमतंग जे वया गदा सिदे पोदम तोय लौ लैबी ब्राबा औ लैये लैये बा आई केनुगिने ब न्यू टीवी लाक्सा बने को अदो सी कोई पोद लैबी से सिदे लैबी नुंगाइ ब्रा कमाय तोगे से नुआय बिसमपुर दिदि सिदा दम मखम जायबा आइ हबा खलक दम लैबा युम काय दे थोरसिन काय दे आई जे बिसमपुर दिस हॉस्पिटल दा डॉक्टर वाला डॉक्टर ने थरक दम लैबा अमाने पोद कमाय फोंग कमाय तोगे हानदी होंगमे द हजिते दम पोता लान नि होंगने खादे तांगे दस दम आइदि बार्गेन तौबदि नुआइतेबा आइदि होय पोत चौबा डिपार्टमेंटल स्टोर दा चलगदी अखोइसे केसु बार्गेन तौबगी हैबिट चलेतेदा द मोइसि दम पटपा पुंबा पेरिशेबल आइटम ना अदम आइदे अदम हाइबदो दम पीबी हाइतारे नुंगाइ जागे थैंक यू सो मच ni yam yondari tak sida chare hotel dagi hotel lagi yo ni thami ko koche ma kay hoy de na morok ne thangjing ne tharomadi ne lewa ne panju yaure biju amesinga kamina thabi adagi lapu tharo manga yaure yum ni ma kay de no yumdi lampok dagi sida thami king je wa la mon te mana da lo manate oh ai myam ja ngakhong dai su yauri oh adagi nato dai su yauri adagi yam dai su yauri makham sida ma kay yo kay ka disempu teraura tera ura jadi mama hoy sipung kya dalo sandoi ba hore nungdang pung tade kare sabuk tare gai dalo sane kay de lai mo wa de ai garin cha le garin cha de le ko te ji oh oh gain da plus tan ba
ꯄꯣꯠ ꯆꯩꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯊꯪ ꯃꯣꯏ ꯁꯤꯜ ꯂꯥꯛꯑꯒ ꯂꯧꯕ ꯄꯤꯛꯄ ꯄꯤꯛꯄ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯏꯅꯣ ꯃꯣꯏꯗꯤ ꯄꯨꯡ 9ꯒꯤ ꯏꯔꯥꯡꯁꯤꯅꯕꯀꯣ ꯄꯣꯠ ꯌꯣꯟꯐꯝ ꯆꯥꯐꯝꯁꯨ ꯈꯪꯗꯦ ꯄꯣꯠꯁꯨ ꯅꯨꯡꯉꯥꯏ ꯁꯤꯠꯇꯦ ꯌꯥꯝꯅ ꯏꯔꯥꯡꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯐꯤꯕꯨꯝ ꯂꯩꯔꯦ ꯗꯁꯤꯕꯣ ꯁꯤ ꯀꯩ ꯌꯣꯜꯂꯤꯅꯣ ꯃꯃꯥꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯇꯦꯔꯧꯔ ꯕꯤꯁꯦꯝꯄꯨꯔ ꯇꯦꯔꯧꯔ ꯃꯃꯥꯗꯤ ꯀꯩ ꯂꯝ ꯑꯩ ꯀꯩꯅꯧꯗꯒꯤ ꯀꯩꯅꯧꯗꯒꯤ ꯁꯤꯗ ꯀꯩ ꯂꯝꯗꯩꯅꯣ ꯏꯆꯦ ꯉꯥꯏꯈꯣꯡ ꯈꯨꯂꯦꯟꯗꯒꯤ ꯉꯥꯏꯈꯣꯡ ꯈꯨꯂꯦꯟꯗꯒꯤ ꯁꯤꯗ ꯐꯝꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯆꯍꯤ ꯑꯅꯤ ꯁꯨꯔꯦ ꯆꯍꯤ 2 ꯁꯨꯔꯦ ꯄꯣꯠꯇꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯁꯤꯠꯄ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯝ ꯈꯔ ꯁꯤꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯥꯟꯅꯒꯗꯤ ꯑꯗꯨꯝ ꯃꯥꯟꯅꯗ꯭ꯔꯦ ꯄꯨꯡ ꯀꯌꯥꯗꯩ ꯊꯣꯛꯂꯛꯏꯁꯦ ꯑꯩꯈꯣꯏ ꯄꯨꯡ 6 7 ꯑꯗꯨꯋꯥꯏꯗꯒꯤ ꯊꯣꯛꯂꯛꯑꯦ ꯆꯥꯛꯇꯤ ꯆꯥꯛꯁꯤꯗ ꯄꯣꯔꯛꯑꯦ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯔꯒ ꯆꯥꯕ ꯃꯃꯥꯗ ꯆꯥꯏꯔꯣ ꯆꯥꯛ ꯁꯤꯗ ꯄꯨꯔꯒ ꯆꯥꯏꯔꯣ ꯑꯧ ꯌꯨꯝꯗꯩ ꯄꯨꯔꯛꯑ ꯆꯥꯕ ꯑꯗꯨꯅꯦꯕ ꯃꯃꯥꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯑꯩ ꯄꯣꯠꯁꯨꯃꯝꯗꯩ ꯑꯋꯥꯡ ꯄꯣꯠꯁꯨꯃꯝ ꯊꯥꯄꯠꯁꯟꯕ ꯄꯨꯡ ꯀꯌꯥꯗꯩ ꯂꯥꯛꯏꯅꯣ ꯃꯃꯥꯗꯤ ꯄꯨꯡ 8 ꯃꯈꯥꯏ 9 ꯑꯗꯨꯋꯥꯏꯗ ꯍꯣꯏ ꯃꯌꯥꯝꯗꯤ ꯄꯨꯡ 3 ꯃꯈꯥꯏ 9ꯗꯩ ꯂꯣꯏ ꯂꯥꯛꯄ ꯄꯣꯠꯁꯤꯅ ꯃꯃꯥ ꯀꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯄꯣꯠꯁꯦ ꯕꯤꯁꯦꯝꯄꯨꯔ ꯕꯖꯥꯔꯗꯩ ꯑꯌꯥꯝꯕ ꯄꯤꯔꯀꯥꯟꯗ ꯁꯤꯗ ꯌꯣꯟꯕ ꯂꯩꯕꯅꯤꯅ ꯄꯣꯠ ꯌꯣꯟꯕꯁꯦ ꯈꯔ ꯋꯥꯏꯑꯦꯕ ꯄꯣꯠ ꯌꯣꯟꯕꯁꯦ ꯈꯔ ꯋꯥꯏꯌꯦ ꯁꯦꯟꯗꯣꯡꯁꯦ ꯌꯥꯎꯗꯦ ꯁꯤꯠꯄꯒꯤ ꯃꯃꯥ ꯁꯤꯠꯄ ꯋꯥꯠꯄ꯭ꯔꯥ ꯁꯤꯠꯄꯁꯨ ꯋꯥꯠꯂꯦ ꯃꯤ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯅꯣꯡꯃꯗ ꯑꯗꯨꯝ ꯂꯣꯏꯕ ꯍꯥꯟꯅꯗꯤ ꯂꯣꯏꯌꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯕ ꯉꯝꯗꯦ ꯅꯤꯅꯤ ꯍꯨꯝꯅꯤꯒ ꯆꯪꯉꯦ ꯂꯩꯋꯥ ꯀꯩꯀꯩꯗꯤ ꯆꯤꯡꯗꯒꯤ ꯄꯨꯔꯛꯏꯔꯥ ꯑꯧ ꯅꯥꯒꯥ ꯀꯥꯡꯕꯨꯗꯩ ꯂꯧꯕꯅꯤꯁꯦ ꯃꯣꯔꯣꯛꯀꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯅꯥꯒꯥꯅ ꯄꯨꯊꯣꯔꯛꯑꯦꯕ ꯃꯊꯥꯡ ꯂꯧꯕ ꯍꯥꯏꯇꯥꯔꯦ ꯀꯩ ꯏꯟꯁꯥꯡꯅꯣ ꯃꯃꯥ ꯆꯥꯏꯗꯨꯕꯣ ꯑꯍꯥꯎꯕ ꯌꯥꯝ ꯌꯥꯎꯔꯦ ꯍꯧꯖꯤꯛ ꯍꯋꯥꯏꯁꯨ ꯌꯥꯎꯔꯦ ꯌꯦꯟ ꯊꯣꯡꯕꯁꯨ ꯌꯥꯎꯔꯦ ꯍꯣꯏ ꯃꯃꯥ ꯑꯗꯣ ꯃꯐꯝꯁꯤꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯑꯃꯗ ꯀꯣꯏꯁꯟ ꯑꯝꯇ ꯍꯪꯖꯒꯦ ꯉꯁꯤ ꯈꯛ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯩꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯐꯝꯁꯤꯗ ꯍꯥꯟꯅꯗꯤ ꯂꯧꯔꯦ ꯍꯥꯟꯅꯗꯤ ꯂꯧꯔꯦꯕꯀꯣ ꯑꯗꯣ ꯃꯐꯝꯁꯦ ꯄꯣꯠ ꯍꯣꯡꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯄꯣꯠ ꯁꯨꯝ ꯍꯣꯡꯁꯨ ꯍꯣꯡꯉꯦ ꯑꯗꯨꯒ ꯁꯨꯝ ꯂꯩꯕꯁꯦ ꯃꯈꯟ ꯃꯊꯦꯜ ꯂꯣꯏ ꯇꯧꯔ ꯐ꯭ꯔꯦꯁ ꯑꯣꯏꯕꯁꯦ ꯁꯤ ꯅꯨꯡꯉꯥꯏꯌꯦꯅ ꯐ꯭ꯔꯦꯁ ꯌꯥꯝ ꯑꯣꯏꯌꯦꯕꯀꯣ ꯄꯣꯠꯇꯤ ꯑꯣꯏꯌꯦ ꯂꯝꯕꯤꯁꯤ ꯑꯗꯨꯝ ꯊꯣꯛꯑꯦ ꯃꯦꯟ ꯔꯣꯗ ꯌꯥꯏ ꯁꯨꯝ ꯆꯠꯈꯤꯕꯗ ꯑꯗꯩꯗꯤ ꯍꯜꯂꯛꯄꯗ ꯁꯨꯝ ꯂꯩꯕ ꯅꯨꯡꯉꯥꯏꯕ ꯁꯨꯝ ꯂꯝꯗꯤ ꯀꯥꯏꯗ ꯑꯣꯏꯕꯤꯗꯣꯏꯅꯣ ꯂꯝ ꯊꯝꯅꯥꯄꯣꯛꯄꯤ ꯃꯣꯏꯔꯥꯡꯗꯒꯤ ꯃꯣꯏꯔꯥꯡ ꯊꯣꯡꯅꯥꯎꯄꯣꯛꯄꯤꯗꯒꯤꯅꯤ ꯍꯥꯏꯕ ꯑꯗꯣ ꯀꯩꯀꯩ ꯄꯣꯠ ꯂꯩꯔꯤꯅꯣ ꯍꯧꯖꯤꯛꯁꯦ ꯑꯁ ꯊꯣꯏꯗꯣꯛꯄ ꯍꯣꯠꯅꯗꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯌꯦ ꯍꯧꯖꯤꯛꯁꯦ ꯄꯣꯠꯁꯦ ꯑꯗꯨꯝ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯄꯣꯠꯁꯨ ꯐ꯭ꯔꯦꯁ ꯑꯣꯏꯌꯦ ꯑꯗꯨꯒ ꯃꯥꯁꯨ ꯑꯗꯨꯝ ꯍꯣꯡꯁꯨ ꯍꯣꯡꯉꯦ ꯍꯣꯡꯁꯨ ꯍꯥꯏꯇꯥꯔꯦ ꯍꯣꯡꯉꯦꯕꯀꯣ ꯑꯗꯨꯝ ꯈꯨꯠꯆꯥꯕꯤ ꯑꯃꯗꯤ ꯑꯣꯏꯔꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯇꯩꯃꯒ ꯍꯥꯏꯐꯦꯠꯇꯪ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯖꯒꯦ ꯏꯇꯩꯃ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤꯗ ꯑꯩꯈꯣꯏ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯅ ꯑꯩꯈꯣꯏ ꯍꯣꯇꯦꯜꯁꯦ ꯑꯗꯨꯝ ꯆꯥꯛ ꯆꯥꯏꯌꯦꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨꯀꯣ ꯑꯗꯣ ꯁꯤꯒꯤ ꯍꯣꯇꯦꯜꯁꯦ ꯅꯣꯡꯃꯗ ꯄꯣꯠꯁꯤꯠ ꯀꯌꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯒ ꯍꯟꯊꯕ꯭ꯔꯥ ꯍꯧꯖꯤꯛ ꯃꯇꯝ ꯍꯟꯊꯔꯦ ꯍꯥꯟꯅꯗꯤ ꯁꯤꯠꯂꯝꯃꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯍꯟꯊꯔꯦꯗ ꯋꯥꯔꯦ ꯑꯗꯨꯅ ꯌꯥꯝ ꯋꯥꯔꯦꯕ ꯑꯗꯣ ꯄꯩꯁꯥ ꯄꯥꯏꯅꯗ꯭ꯔ ꯃꯐꯝꯁꯤꯗ ꯃꯥꯜꯂꯦ ꯂꯥꯛꯑꯒ ꯍꯥꯏꯗꯤ ꯂꯝꯕꯤ ꯆꯠꯄ ꯃꯤ ꯑꯗꯨꯝ ꯆꯥꯕ ꯅꯠꯇ꯭ꯔꯒ ꯂꯝꯕꯤ ꯆꯠꯄ ꯃꯤꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕꯁꯨ ꯌꯥꯎꯋꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯄ꯭ꯂꯦꯠ ꯑꯃꯗꯀꯣ ꯁꯤ ꯀꯌꯥꯃꯨꯛ ꯑꯣꯏꯗꯣꯏꯅꯣ ꯏꯆꯥꯅꯨꯄꯤ ꯑꯣꯏꯗꯣꯏꯔꯥ ꯏꯆꯥꯅꯨꯄꯤꯅꯦ ꯏꯆꯥꯅꯨꯄꯤꯅꯦꯕ ꯍꯣꯏ ꯁ꯭ꯀꯨꯜ ꯆꯠꯂꯨꯕ ꯁ꯭ꯀꯨꯜ ꯆꯠꯂꯨꯕ ꯍꯜꯂꯛꯄ ꯆꯥꯕꯅꯦꯕ ꯑꯗꯣ ꯂꯨꯄꯥ 60 ꯈꯛꯇꯅꯤꯗ ꯂꯨꯄꯥ 60 ꯈꯛꯇꯅꯦꯕ ꯌꯥꯝ ꯍꯣꯡꯅꯁꯨ ꯑꯗꯨꯝ ꯆꯥꯕ ꯌꯥꯏꯀꯣ ꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯃ ꯌꯥꯎꯔꯅꯤ ꯌꯦꯟ ꯑꯃ ꯌꯥꯎꯔꯅꯤ ꯀꯩꯅꯣꯗ ꯏꯆꯟꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯍꯪꯒꯦ ꯃꯃꯥꯅ ꯊꯣꯡꯕꯁꯦ ꯍꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯃꯌꯥꯝꯁꯨ ꯂꯥꯛꯑꯒ ꯑꯗꯨꯝ ꯃꯍꯥꯎ ꯇꯪꯕ ꯑꯗꯨꯝ ꯌꯥꯅꯤꯀꯣ ꯑꯧ 60 ꯈꯛꯇꯅꯦꯕ ꯁꯤꯒꯤ ꯆꯥꯛꯁꯦ ꯆꯥꯛ ꯁꯦꯝꯃꯒ ꯏꯟꯖꯥꯡ ꯑꯃꯨꯛ ꯌꯥꯎꯔꯒ ꯑꯗꯣ ꯃꯃꯥꯒꯤ ꯈꯨꯊꯣꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯈꯪꯗꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯧ ꯁ꯭ꯀꯨꯜꯁꯤꯅ ꯀꯥꯏꯗ ꯇꯝꯕꯤꯔꯤꯅꯣ ꯑꯣꯏꯅꯥꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯕꯅꯦ ꯑꯧ ꯀ꯭ꯂꯥꯁ ꯀꯌꯥꯃꯨꯛ ꯀꯥꯕꯤꯔꯒꯦ ꯍꯟꯗꯛ 11 ꯀꯥꯏꯅꯦ 11 ꯀꯥꯗꯣꯏꯅꯦꯕ ꯄꯩꯈꯥ ꯊꯥꯗꯧ ꯀꯨꯏꯗ꯭ꯔꯦ ꯐꯖꯅ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨꯀꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯏꯃꯥꯁꯤꯡꯁꯤꯅ ꯊꯝꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯇꯦꯝꯄꯔꯔꯤ ꯁꯦꯠꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯥꯔꯃꯅꯦꯟ ꯑꯣꯏꯕ ꯃꯥꯔꯀꯦꯠ ꯁꯦꯠ ꯑꯝꯇꯪ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯕꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯊꯝꯕꯤꯔꯛꯏ ꯑꯗꯨꯒ ꯅ꯭ꯌꯨ ꯇꯤꯚꯤꯒꯤ ꯄꯕ꯭ꯂꯤꯛ ꯃꯤꯇꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏ ꯚꯤꯌꯨꯋꯔꯁꯤꯡꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗ ꯑꯃꯨꯛ ꯉꯥꯏꯕꯤꯔꯁꯤ